The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi fat content of milk decreased during A. Winter, B. Summer, C. Rainy season, D. None of this. Sangomda fat yaubagi chang asi karamba matamda hanthabagi. Ahanbada winter, anisubada summer, ahumsubada rainy season, marisubada mathakta paliba sing asi amata natte. Ngasigi anisuba wahang asidi earthquake rarely occur in A. Alaska, B. Brazil, C. Mexico, D. New Zealand. Earthquake asi yamna tangna thokpasi karamba lamdano. Ahanbada Alaska, anisubada Brazil, ahumsubada Mexico, marisubada New Zealand. Ahumsuba wahang asidi caldera is a feature associated with A. Volcanoes, B. Earthquakes, C. Folding of rocks, D. Folding of mountain. Caldera habasi karambaga malilinapagi. Ahanbada volcanoes, anisubada earthquakes, ahumsubada folding of rocks, marisubada folding of mountains. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Hairiba question ahum asigi achumba paukhum pibirakpa comment ta pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung hairiba question ahum asigi achumba paukhum su mathangi video da haidokchagani. Loinana channel asida hairiba video asi numit khudingi numidangi pung 9 taba matamda thadokcharakani. Mamangi video da hangjakiba wahang ahum ahanbada in which of the following regions rainfall occurs throughout the year? A. Equatorial, B. Mediterranean, C. Tropical, D. Subtropical. Hairiba wahang asigi achumba paukhumna A. Equatorial ni. Anisuba wahang da Mahatma Gandhi mostly wrote in A. Hindi, B. English, C. Gujarati, D. Urdu. Hairiba wahang asigi achumba paukhumna C. Gujarati ni. Ahumsuba wahang da the first metal used by man was A. Iron, B. Copper, C. Aluminium, D. Gold. Hairiba wahang asigi achumba paukhumna B. Copper ni. Ngasigi oinadi hairiba wahang ahum asigi achumba paukhum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Miyeng tabiriba pumnamakpu ngasigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamakpu Gorbachov na amuk hanna thagatpa phongdokchari.